Kuki ki territory da Naga ki ancestral land amadi Jomi ki Jolen leite haina yang Kuki na fongdokre. British colonial record ki matung ina Churachandpur, Chandel, Tengnopal, Kangpokpi, Senapati, Tamenglong, Jasat Ukhrul amadi lamkhara Kuki community ki oina leirami. Kuki ki territory manungda Naga ki ancestral land amadi Jomi ki Jolen kauba mafam leite haina yang Kuki na thadorokba sirol amana khangalagli. Sirol asina makhata na hai Kuki National Organization amadi atopa Kuki group singi marakta lamgi matangda Kuki ki separate state demand yamna yenaba isu ama oiragli. English singama chamapan maudra humdoida thokiba Kuki Naga conflict Kuki paite conflicts amadi haudik tholiba irang asina Kuki Zomi amadi Naga gi marida nungnang mapokhale. Kuki haibasi Israel gi Jiu Manasseh tribe ki ariba mangluraba tribe ni haina fongdokleduna makhata na hai Kasa Naga gi achauba apex body ama oiriba UNC na Kuki gi rights amadi identity masak muna khangna puna thabak tawminabagi apamba uli. Yang Kuki na su Kuki furuki rights amadi identity ikai khumnabaga loinana historical context amadi Kuki gi territory masak khangna Kuki amadi Naga gi marakta leiriba tension asi loisinduna ingna tapna laiminabagi apamba sirol aduna fongdoragli. Anauba lengak sembada Kuki MLA sing yauroi haikibadu haujikti tamba ngamdana leire. Lising ani kulumdoi May 3 haurakiba Manipur gi crisis asigi anganba saruktagi hauduna Kuki MLA sing na separate administration gi demand tawraduna Manipur lengaka amuk hana pularoi haina matam sangna leikibadu haujikti Manipur gi oiragliba rajniti gi kanglon asida Kuki MLA sing na anauba phirep amal laurakpa yabagi phibamda leire. India lenga ka suspension operation to extension ga mari leinana wari sanariba KNO gi spokesperson Sailian Haukip na hai Manipur gi anauba lengak sembada Kuki singi leiriba MLA singna yawa natraga yaudaba haibadudi makhoigi apambani luribadi Kuki Zomia na taliba legislature yawa union territory gi demand ase legitimize tawkhigadra haibadugi akiba khaktani Kuki Zomia gi leiriba MLA singa si masana masagi oiba phirep laujaba ngamba legislature ngaktani numit khudingi Kuki Zomia gi leiriba tongan tongan ba CSO singna hairiba MLA sing asigi mathakta takpi tambibagi mathokta de haina fongdoraki digital media power corridor da piba interview amada Sailian Haukip na makhata na hai Manipur da thokliba crisis asiga mari leinana Kuki Zomiang gi leiriba tongan tongan ba CSO MLA sing amadi Kuki su group amata oina puna Guwahati da phaminaduna tongan tongan ba warep kaya laukiba leikre. Kuki NP na Manipur da anauba lengang sembada Kuki Zo MLA sing yawba yaroi haina fongdokiba amadi Kuki NP Manipur na fongdokiba wafam adubu Kuki NP Delhi na endorse tawrakiba du aranba khongthang amani CSO singi marakta mapungfana I pau phangna de haibadu utpani hainaso Sailian Haukip na makhata na fongdoki mahangna makhata raduna hai Manipur da anauba lengak ama India lengak ki maike degi semnaba honaragliba asida Kuki Zo MLA sing CSO amadi su group ki marakta ningthina I pau phangna duna Kuki Zo miyamna taliba separate administration gi demand ase manghandana karamba khongthang thangma yabagi haibadu tare tara thokna khanaba mathoktai hainaso interview aduda fongdoki. Manipur da president role tha taruk makhadana sangdokadari amisana kaurakpadagi speaker Saityabrata Delhi yokre. Lising ani kulhumdoi gi February 4 Environment Minister gi fam thadokraba matung anauba lusingba ama khanduna lengak semba ngamdabadagi tha adugi 10 da India lengak na Manipur Legislative Assembly bu animated suspension da thamduna president role thamlakkiba adu lagliba August 10 dagi makhatana tha taruk amu hana president role thamnaba haudik chathariba parliament gi monsoon session gi manung chana Rajya Sabha da house gi ayaba longnanaba Rajya Sabha gi secretary general PC Modi da home minister Amit Shah na notice hadilakre. Home Minister Amit Shah na makhata na president role thamnanaba house ki ayaba laungnabagi matangda thajilakiba notice adu secretary general PC Modi na ayaba pikre. Rajya Sabha gi secretary general PC Modi na Rajya Sabha gi leiriba house ki members singda digital oina home minister Amit Shah na tharakiba notice adu gi matangda house na ayaba pibagi warol house ki members singda circulate tawduna khangankre. Secretary general PC Modi na
Statutory Resolution lobagi warol aduda lebaga segi Home Affairs amadi Ministry of Home Cooperation Amistana Manipura President role thamnanaba House na laukiba warep adu Constitution gi Article 356 gi makhada lebaga segi President gi ayaba piduna Manipura President rule haukiba February 13 dagi hauduna thamlakiba adu amuk hanna mathang tha August 13 dagi makhada na Manipura President rule thamnanaba House ta pukhatuna khananaba pukhalakiba wafam adu khanabada ayaba pire haina warol aduda yauri Nagalamrom da state asida anoba lengak ama semangam daduna President rule gi lengak makhada Manipur gi miyam pumnamangna wana khanglambadu anoba lengak ama laklaga haibagi thajaba leirakle hiramasi ga mari leinana ngasi ma khudakta Union Home Minister Amit Shahna Manipuri Assembly Speaker Thoksom Saityabratabu kaurakpadagi numidangi athengba flight New Delhi gi damak Imphal thadokre Speaker Saityabrata New Delhi gi damak Imphal thadokringai gi mamangda Naharol gi thaudanga wari sanabada mahakna hai Union Home Minister na kaurakpadagi Air India Express ki athengba flight ta mahak New Delhi damakta Imphal thadoklagani kari karamba hiramda Home Minister ga mahaka wari sanagadoribano haibagi matangdadi kari amata haibangamde tawbata booster asida matam kuina miyangi lengak ama semba ngamdabadu lakliba asigi matangda anoba lengak ama semnabagi damakta mahakpu kaurakpa oiramba yai anoba lengak asida kana nabu minister oina hablakkadage haibadusum mahak khangbangamde central leaders singna pirakpa instruction gi matung ina thabak tawgadabani haina fongdoraki Karamba matamda Union Home Minister ga unagadage haina hangba matamdadi hayeng natraga hangchit fawbagi manungda Home Minister Amit Shahna soidana unagani state asigi leiriba law and order gi phibam yauna tongan ba hiram kayagi matangda wari sanarkpa yai maroina state asida popular government ama laitabagi miyamna thengnariba awaba singa se yenglaga anauba lengak ama August thagi ahanba sayol fawbagi manungda semnabagi wafamdi tangai fadana khannarakpa yai haina fongdoklangki Naga area da Kuki sangba thingbagi khongjang hena kanchinaba Naga lup singna firep laukre Foothill Naga Coordination Committee FNCC na Kuki singbu Naga area da sangba thingbagi matam kaktaba khongjang sangchiliba asibu Naga lup kaya leptana sagwanarak pagaloinana khongjang asi hena kanchinaba firep laukre ngarang Diulalenda Laiba Core Committee on Relief and Rehabilitation CCRR gi office Naga lup singi oiba apunba mifam ama pangthoktuna Foothill Naga Coordination Committee FNCC gi khongjang asibu mapung phana sauganaba warep laukibani Foothill Naga Coordination Committee gi convener Karalung Zemas Manipur Naga Youth Organization MNYO gi President Athot Kaitang Jime Naga Council Manipuri President Ningdong Inpui Naga Union INU gi President Mera Sau Inka Core Committee on Relief and Rehabilitation gi Secretary Haisbi Kowar Hing, Rongmai Naga Council, Manipur gi President, Sebio Kesi, Liangmai Naga Council Eastern Zone gi Chairman, Lapsan Chawang amasung Nongmaijing Range Manipur gi President, Taimas Kaisingna puna khudek piduna, Thadorok Pachirol amana Naga area da Kuki sangba thingbagi khongjang hena kanchinaba warep laure hairi. Ngarangi mifam aduna German Road amasung Tiger Road sembagi thabak khudakta lepkadabani Naga community gi safety amasung security gi dama unauthorized oiba su camping lokthokadabani popi thabagi thabak muthatkadabani amasung Kuki gi separate administration demanda Naga gi lam insi amasokpa yaroi haiba akanba firep su laure hairi Ningsing bayai Nagagi ipa ipuna thambiramba lamda German Tiger Road sema yaroi Naga area da suspension of operations su group ki camp thamba yaroi Naga area da Kuki land ga saba yaroi emadi Naga area da Kuki na popi pambi thaba loinana drug lalonba gi tabak chataba yaroi haina protest tawduna FNCC na Kuki sing Naga area da sangba thingba gi matam kaktaba khongjang July 19 gi ahing nongyai da gi sangchinba hawkhibani Panbayabadi World Kukizo Intellectual Council, Kukizo Council amasung Kuki Women Right Council gi maikidagi Foothill Naga Coordination Committee FNCC na Kuki singi lifeline tingbagi thabak chatharibasti lephanaba civil society organizations sing amadi NSNIM da kairak hanna taksinduna laikhrabani marak asida Kuki dominated area da leiriba Liangmai Rongmai amasung Jemai tribe singi mathakta counter blockade chatharakpada Kuki da tainaba yaroi haina fongdorakli Cambodia gi military camp ta Thailand na airstrike chathaduna ladakre Cambodia gi military camp ta ngarang Thailand gi air force na fighter jet sijinaduna airstrike chathakre airstrike atu da Thai gi civilian ani laikidre hairi
Thai Air Force na phongdorakpa statement amada Thailand amadi Cambodia gi marakta chayena duna leiriba ngamkhai paring da Cambodia gi military camp anida Thai Armed Force na F-16 fighter jet taruk sizinaduna airstrike chathakre Thai Armed Force na chathakiba airstrike adu chayena duna leiriba Thailand gi Surin province da Cambodia gi force singna artillery shell sizinaduna nomai kapsilakiba thodok adugi paukum piba oina airstrike adu chathakibani airstrike adu da Cambodia gi civilian miyoi ani laikhide amadi miyoi ani na asopan nanghankre haina phongdoragli Thailand Surin province amadi Cambodia gi Udar Ninje province ki tainaba chayena duna leiriba ngamkhai paringda Hindu lining chatpa miyoi singi leiriba Hindu temple gi manakta chathakiba airstrike adu gi matungda Thai amadi Cambodia gi troops singi marakta yamna chauna akanba mawongda muknaki tongan media report singi matung ina Thailand Armed Force na airstrike chathakraba matung ngarang ayu anganba matamda Thailand amadi Cambodia gi leiriba troops singi marakta akanba mawongda nongmai kapnaki Thai military gi maikidagi Cambodian force na drone sizinaduna Thai territory da niyam lana changchilaktuna surveillance chatharakpada natana mangjongnana Thai gi maikida kadiguma wafam amata mangjongnana khangalakpa tawdana nongmai round kaya kablakki haina claim tawki adubu Thai military na Cambodia gi mathakta siragliba wafam adu reject tawraduna Thai troops singna Cambodia gi territory da ain gi wangmada sangchilaktuna ngarang thokliba conflict achi thokpani Thai troops singna chatharakiba thawong sing adugi pakum oina Cambodian force na self defense ki khongthang lokhatpa khaktani hainasu Cambodia lenga ki Ministry of National Defense na thokpa chirol amana phongdoragli